Lakliba April amadagi hauna mikok thibagi thabakta house listing taunaba sem sariba seda Manipur gi oina matam khare geithoknaba state asigi Leiriba MP Ahum magna hauzik Chatthariba parliament ki session da pukhatuna Takshinbiyu haina campaign for just and fair delimitation JFD ki convener Jitendra Ningombana fongdorakli Wangkai Thangzam Laikai da Leiba CCSK ki office da JFD ki thomi sing yauna pangthokiba pawgi mifam amada Jitendra Ningombana hai hauzik lamdam asida lo kaina mitop kaya changsilaktuna ekhoi gi demography achouba Chaitheng ama pirakliba si ekhoi na line lofom thokte maraga se dalaiba ka sigi oira chaliba chahi asige April amadagi hauna mikok thibagi thabaki manung channa house listing housing census sathanaba sem sariba amadi mathang chahi kumja lising ani kuntaretagi mikok thiba hauna ba thaurang tawriba sida ekhoi na kupna miryeng thamdaba yadaba matang lakli karigumba lo kaina lamdam asida haizilakliba mitop singa si NRC natraga masiga manaba kanglo namana mikok thibagi mangoina na khangdok haudaba tarabadi tambangam daba fibam amada lamdamasi lehoragani fibam asida hauzik Chatthariba parliament ki session asida isu asiki matang da pukhatuna khana hoba mathau tai Manipur gi Leiriba MP Ahum magna mikok thibagi thabagasi Manipur gi oina di matam khare yeithokna ba house ta puthokuna Takshinbiyu lamdamasi Leiriba political party singna suhiramasi gi matang da makok thongba sing da khanghanduna lengak ta Takshina ba honabiyu campaign for just and fair delimitation JFD na isu asigi matang da miyam ga puna wakhal taminana ba mifam kaya pangthokuna lakpani Union Home Ministry yauna Manipur gi Governor Ajay Kumar Bhala amadi CEO Manipur dasu memorandum na chingba pisinduna takshin kiba laikre housing wa ki oina Governor gi maikai dagi pakhum mata pirakpa leitre loina na lo kaina sangsilakli ba miyoi sing khangdok na ba mikok thi na balengak na thabak tawraklabadi February tha asigi roi ba sarukta miyam ga loina na akan bakhongjang sangsilagani haina mahak na makata ke Hujurusiki parliamentary budget session nama pangchui kai pada tanja sida ekoi Manipur gi issue khara kutaba yadaba tanja amane illegally immigrant gi issue si yamna chawu issue mo obidina Leiriba MP Ahum sina lakaduriba census 2026 ki April gi tang amadi gi hawdaba house listing HLO haiba ma aduga matunga 2027 da Chatthariba population mikok thiba haidare masi anisi tangai padana ekoi matam khara defer toginaba postpone toginaba Leiriba mari lenaba MP Ahum sina parliament ki budget session sida puthokpiu haiba potuni oina haijarse